ꯏꯇꯥꯎ ꯐꯣꯟ ꯇꯧꯁꯜꯂꯨꯒꯅꯤ ꯇꯧꯒꯦ ꯍꯜꯂꯣ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯩ ꯌꯨꯝꯗ ꯂꯩꯌꯦ ꯑꯗꯨꯗꯤ ꯊꯣꯛꯂꯛꯑꯣ ꯀꯩꯅꯣ ꯑꯩ ꯅꯣꯏ ꯀꯣꯅꯨꯡꯗ ꯑꯣ ꯊꯣꯛꯂꯦ ꯊꯦꯡꯉꯦꯅꯦ ꯅꯪ ꯊꯣꯛꯂꯛꯏꯁꯦ ꯀꯩꯅꯣ ꯊꯦꯡꯉꯦꯗꯤ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯕ꯭ꯔꯥ ꯍꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯄꯒꯅꯤꯅꯦ ꯑꯩꯅ ꯄꯥꯏꯊꯣꯛꯂꯛꯏꯁꯦ ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯏꯔꯣ ꯈꯟꯅꯕ ꯂꯥꯛꯏꯔꯣ ꯅꯃꯥꯟꯅꯕꯗꯣ ꯅꯪ ꯍꯧꯔꯛꯑꯕ ꯗꯗꯥ ꯑꯩ ꯆꯪꯉꯒꯦ ꯐꯣꯟ ꯂꯥꯛꯑꯦ ꯔꯦꯁꯇꯨꯔꯦꯟꯗ ꯐꯥꯁ ꯐꯨꯗꯔ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯔꯨꯕꯁꯤ ꯀꯩꯅꯣ ꯐꯔꯦ ꯆꯪꯉꯨ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯄꯨꯕ ꯌꯥꯕꯖꯥꯠꯅꯠꯇꯦ ꯏꯇꯥꯎ ꯑꯩꯅ ꯀꯔꯤ ꯂꯥꯟ ꯌꯥꯎꯔꯒꯦ ꯊꯔꯥꯛ ꯂꯩ ꯍꯣꯇꯦꯜ ꯌꯧꯔꯛꯑꯕꯅꯤ ꯃꯁꯤꯒꯤ ꯍꯧꯔꯛꯑꯕ ꯅꯪꯒꯤꯗꯣ ꯃꯁꯤ ꯏꯃꯥ ꯉꯥꯏꯈꯣ ꯅꯕꯥꯏꯅꯤꯒꯤ ꯃꯔꯤꯗꯣ ꯑꯝꯇ ꯉꯥꯏꯈꯣ ꯆꯥ ꯍꯥꯟꯅ ꯑꯝꯇ ꯄꯥꯏꯁꯤ ꯆꯥ ꯍꯥꯟꯅ ꯄꯥꯏꯔꯒ ꯁꯥꯏ ꯄꯥꯏ ꯑꯁ ꯕꯨꯙꯤꯒꯤ ꯊꯔꯥꯛ ꯂꯩꯒꯤ ꯆꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯃꯁꯤꯅꯅꯤꯅꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯥ ꯊꯛꯁꯦꯅ ꯍꯧꯔꯛꯏꯁꯦ ꯕꯨꯙꯤꯅ ꯁꯤꯟꯕ ꯊꯧꯔꯥꯡꯕꯨ ꯁꯣꯏꯕ ꯌꯥꯕ꯭ꯔꯅꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯒꯠꯄꯁꯤꯗꯤ ꯑꯍꯟ ꯍꯥꯏꯅꯕ ꯂꯩ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯋꯦꯅ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯔꯤꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯨꯝ ꯆꯥꯊꯣꯛ ꯍꯦꯔꯥ ꯅꯕꯥꯏꯅꯤꯁꯨ ꯃꯤꯒꯤ ꯍꯣꯇꯦꯜꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯈꯟꯅꯕ ꯏꯔꯩ ꯂꯩꯇꯒꯨꯝꯕꯅ ꯁꯤꯗ ꯈꯟꯅꯕꯒꯤ ꯐꯤꯕꯝ ꯍꯦꯛꯇ ꯇꯧꯔꯛꯏ ꯃꯤꯔ ꯁꯤ ꯀꯅꯥꯒꯤ ꯍꯣꯇꯦꯜ ꯅꯠꯇꯦ ꯑꯩꯒꯤ ꯊꯔꯥꯛ ꯂꯩꯒꯤ ꯍꯣꯇꯦꯜꯅꯤ ꯁꯤ ꯑꯍꯟꯁꯤꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯑꯅꯤ ꯇꯧꯔꯤ ꯆꯥ ꯄꯥꯏꯁꯤ ꯆꯥꯁꯤ ꯑꯝꯇ ꯂꯣꯏꯁꯟꯁꯤ ꯆꯥ ꯄꯥꯏꯁꯤ ꯊꯔꯥꯛ ꯂꯩꯒꯤ ꯆꯥꯁꯤ ꯍꯥꯎꯈ꯭ꯔꯦ ꯑꯃꯨꯛꯀ ꯊꯛꯈꯤꯁꯤꯔꯥ ꯍꯦꯔꯥ ꯅꯪꯁꯨ ꯌꯥꯔꯦꯗ ꯁꯤꯒꯩ ꯊꯛꯑꯅꯤ ꯏꯇꯥꯎ ꯀꯥꯟꯗꯦ ꯄꯦꯛ ꯁꯦꯝꯖꯤꯜꯂꯣ ꯆꯥꯎꯍꯟꯁꯤꯔꯣ ꯄꯤꯍꯟꯁꯤꯔꯣ ꯃꯦꯗꯤꯌꯝꯗ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ ꯍꯧꯔꯁꯤꯅꯦ ꯑꯗꯨꯗꯤ ꯁꯦꯝꯖꯤꯜꯂꯣ ꯏꯇꯥꯎ ꯄꯣꯠꯁꯤꯗꯤ ꯕ꯭ꯔꯥꯟꯇꯦꯠ ꯄꯣꯠꯁꯤꯗ ꯑꯇꯥꯡꯕ ꯃꯥꯜꯂꯤꯗ ꯏꯇꯥꯎ ꯕ꯭ꯔꯥꯟꯇꯦꯠ ꯑꯣꯏꯕ ꯄꯣꯠꯅꯤ 12 ꯏꯌꯥꯔꯁꯅꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯔꯨꯞ ꯑꯃ ꯒꯧꯍꯥꯇꯤꯗ ꯂꯩꯕꯗꯣ ꯃꯉꯣꯟꯗꯒꯤ ꯆꯦꯜꯍꯜꯂꯛꯄꯅꯤ ꯑꯩꯅ ꯏꯇꯥꯎꯒ ꯄꯨꯟꯕꯁꯤꯗꯤ ꯑꯇꯥꯡꯕ ꯄꯣꯠꯀ ꯇꯛꯄ ꯐꯪꯗꯣꯔꯦꯀꯣ ꯏꯇꯥꯎ ꯅꯪ ꯀꯔꯤꯝꯇ ꯅꯨꯡꯁꯥ ꯊꯤꯒꯅꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯁꯤꯗ ꯅꯠꯇꯦ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯁꯤꯜꯂꯛꯀꯗꯣꯔꯤꯕꯅꯤꯅꯦ ꯉꯥꯏꯈꯣ ꯏꯇꯥꯎ ꯑꯇꯩ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯃꯁꯤꯗ ꯅꯠꯇꯦ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯃꯇꯝ ꯁꯥꯡꯅꯗ ꯄꯨꯟꯈꯤꯁꯤꯅꯦ ꯏꯇꯥꯎ ꯍꯧꯔꯁꯤꯅꯤ ꯏꯇꯥꯎ ꯌꯥꯔꯦ ꯐꯔꯦ ꯆꯤꯌꯔꯁ ꯏꯇꯥꯎ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯇꯨꯝ ꯆꯪꯕꯒꯨꯝꯅ ꯋꯥꯔꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯃ ꯂꯩꯅꯦ ꯑꯩꯒꯤ ꯀꯔꯤꯅꯣ ꯏꯇꯥꯎ ꯉꯥꯏꯈꯣ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯃꯉꯥꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯩꯒꯤ ꯑꯦꯟꯇꯤꯅꯤ ꯏꯇꯥꯎ ꯀꯅꯥꯅꯣꯅꯦ ꯏꯇꯥꯎ ꯍꯥꯏꯕꯤꯔꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯈꯣꯏ ꯃꯔꯨꯞ ꯃꯉꯥꯗꯨꯅꯤꯅꯦ ꯑꯩꯅ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗ꯭ꯔꯤꯕꯁꯦ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯂꯤꯆꯠ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯈꯣꯡꯊꯥꯡ
मधु उदा आई सासे निकपनी ꯏꯇꯥꯎ हायो ꯑꯩꯈꯣꯏ ꯃꯉꯥꯁꯤ ꯁꯤꯡꯅꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕꯒꯤ ꯂꯩꯗꯅ ꯈꯨꯠꯁꯥ ꯃꯉꯥꯁꯤꯅꯤꯗꯅ ꯄꯨꯜꯂꯒꯗꯤ ꯄꯥꯡꯒꯟ ꯀꯜꯂꯤꯗꯅ ꯑꯗꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯨꯗꯦꯛꯄ ꯇꯥꯕꯅꯤ ꯏꯇꯥꯎ अदुदी हायो नंगी सजेशन दुनी अइना ताबा पामलिबसे ꯏꯇꯥꯎ हायो ꯃꯣꯏ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯂꯣꯏꯅꯃꯛ ꯑꯣꯏ ꯑꯗꯨꯒ ꯏꯇꯥꯎ ꯑꯃꯗꯤ ꯂꯩꯔꯤ कनानो हायो ꯌꯥꯏꯃ यस मधु चुम्मे ꯏꯇꯥꯎ ꯌꯥꯏꯃꯒꯤꯗꯤ ꯂꯟ ꯊꯨꯝꯁꯨ ꯂꯩꯇꯦ ꯁꯥꯒꯩ ꯅꯥꯇꯩꯁꯨ ꯁꯣꯜꯂꯤ ꯏꯇꯥꯎ अदुदी मधुदा हाना अखोगी टारगेट से मथंग मथंग तौबता यस ए नुवाइरे से समुक तौसी